Kaithel Manbita SSC recruitment yaw chatkiba mioi ahum pau faunaba fangkhidaba adugi manungda Thobal Khekman maning laikai lesang themdagi Ningombam Johnson Singh di tek takai dana thiba fangkhre Security Force na chinga madi tampaki chingningai oiba mafam singda mausagum thibu humba ki thabak chathabada tongan ba mafam dagi khutlai kaya fagat pangamkhre Amasung India legakna nong makangdana Manipur bu machet tana thugaina ba honarak pathong adubu yaning daba fongdokladuna miyamgi khongchat chatkhiba numit adubu ningsingduna kunga mari rakshuba Manipur Integrity and Solidarity Day gi thoram pangthokre Khurumjari ISCOM News miyang tabi riba khwai punamakpu ai pinki okramna taram nokchari pungjasi fawbagi maroiba pau sing pizari Kaithel Manbita SSC recruitment yawba chatkiba mioi ahum pau faunaba fangdabadagi miyam pumpa mipaina kre pau faunaba ngamdana lakhiba adugi manungda Thobal Khekman maning laikai lesang themdagi Ningombam Johnson Singh di thiba fangkre hairi hauzik Imphal thanada yawkre imung manungda khusinanaba pau pikre hairi Karam na ngarang dagi pau faunaba ngamkhidabano haibagi akuppa marol khangba ngamdri thiba khangdana leiriba mioi ani adugi mamingna oinam thoithoi sing apokpa oyai masing leifam leisang them awang laikai amadi thokchom thoithoiba sing leifam Khekman wang mataba maning laikai Thobal dagini makoi ani gilangla langjin khangba ngamdri Security Force na chinga mati tampaki chingningai oiba mafam singda mausagum thibu humbagi thabak chathabada tongan ba mafam dagi khutlai kaya fagat pangam khre Manipur Police amadi Assam Rifles na Thobal District ki Fainom Chingmai dagi fagat khraba khutlai sing adudi HE 36 hand grenade mari kumpi cell ani detonator ahum empty case kunga mapan stun grenade ama stinger grenade ama tear smoke grenade ama amadi charger yawba radio set ani ni haina Manipur Police Control Room dagi thadorakpa cherol amana khangalakli Nakalama romda Kangpokpi District ki Loiching Chingsang dagi fagat khraba khutlai sing aduna .303 bolt action rifles ani magazine ga loinana 9mm pistol ama kapayari ba nongmai maruk kun HE 36 hand grenade mari detonator ani tube launching ama rubber bullet ama SMK grenade ani long range walkie talkie set ama cartridge yaudaba country made mortar bomb ama long range improvised mortar cell ama long range improvised mortar ama BP jacket ama amadi tongan ba khutlai taruk amagani hairi Police report asiki matung ina Churachandpur district ki Gothol village dagi Manipur Police BSF amadi CRPF na improvised mortar pompi ani amagasu fagat pangam ki haina cherol asina makha tarakli Kunga marirak suba Manipur Integrity and Solidarity Day gi thoram ama ngasi apunba Manipur kanba imalup amkil amadi National Identity Protection Council NIPCO na sinduna kaisamthong moirang ningthau leirakta leiba Sana Janam Sthan Club Community Hall da pangthokre thoram aduda Kunga Mari Shuba Manipur Integrity and Solidarity Day Observation Committee Kumjali Singani Supna Kunga Mari gi Chairman Laurembam Nganbi, Vice Chairman Oinam Premjit, All Manipur Social Reformation and Development Samaj, Nupi Samaj ki President Thokchom Ramani Amadi, Tammi Chingmi Apunba Nupi Lop ki President Yambe Momon Laimana, Mathang Sitna Chief Guest President Amadi Guest of Honor Oina Saruk Yakhiba Loinana. UPF के एडवाइजर लेसांगथेम जादुमनीना रिसोर्स पर्सन ओइदुना सरुक याखी थौरमदुगा मरी लेनेना Kunga Mari Shuba Manipur Integrity and Solidarity Day Observation Committee Kumjali Singani Gasupna Kunga Mari gi Vice Chairman Oinam Premjit na Fongtorakpada India Lengak na nong makangdana Manipur bu machet tana thugaina na bahonarak pathawong adubu yaning da bafongdokladuna South Asia da masing yamlaba miyoi kayana saruk yaduna miyamgi khongchat ama chatkhiba numit adubu ningsing ba oina ngasigi thoram asi pangthokpani Manipur bu Southern Nagaland amadi Greater Nagaland oina semgani haiba khudong Baloduna without territorial limit haiba wafam asi season aduna atopana khudong chaba launana bahona rakpadanatana ningthau panba ningkha tamna leizaramba lamdam asibu India da merge tawkhraba matungda lamdam asigi mangjaba kaya adubu nongma nongmagi henjilakpa masidanatana handak India da
India na silakpa thawong amada Naga furupna without territorial limit talakpa asi yaroi makoina Manipurda leningdragasu makoina apamba mafamda chatkhiba matamda athingba pide hainasu fongdokhi. National People's Party NPP gi mifam ama ngarang Guwahati da pangthoktuna party asina Manipur lengak pairiba BJP da sagwatgadra natraga sagwatloidra haibagi matangda khanakre adubu tang taba waripti lobangam khidre hiram asigi matangda New Delhi da mathang tha October 5 da pangthokadaba National Executive Committee mifam amada su khanagani hairi Radisson Blue Hotel Guwahati da ngarang pangthokiba mifam adu NPP gi President Conrad Sangma na preside tau khibaga loinana NPP na Manipur da ing chikpa purakna na bohona bada lawgadaba khongtang singi matangda khananai da ki mifam adu da NPP gi official kungani thoi amadi Manipur gi NPP MLA taret na sarukya ki MLA Khuraizam Loken Wangoi SC Zanghem Lungpan Mai Tamenglong SC Irengbam Nalini Oinam SC Siknorul Hassan Khetrigao SC Thongam Santi Moirang SC amadi Mayanglambam Rameshwar Kakching SC na mifam adu da sarukya ki adubu NPP State President NKCD masangamdaba na maram oiraga mifam adu yaubangam khide Haukiba kumjali singani ga supna kulhumdoigi me ohumdagi chatharakliba Manipur gi irang asigi manungda mafam kaya da checkpoint sajinba bunker sajinbana chingba kaya khutlai paiba singna sajinduna micham miyamda ayet apan pi babu the Naga Women Union na yaning da ba fongdokpaga loinana athuba matamda Sidokadabani haina Union asina Ministry of Home Affairs Central Military Institution amadi State Home Department ge pukning chingsilakli makhatana lambida chathok sasin tawbada ngayak leitana ayet apan pi badasu yaning da bafongdok pagaloinana gun culture ki chanafam chawkhatpa khunai da leite haina fongdoki Kwakta Municipal Council gi sanitary workers singna ahing nungtil khaidana kwakta amadi Kun thangnariba khunggang kayagi yamna maru oiba kaithel ama oiriba kwakta kaithelbu luna na thamnanaba ngasi fawbo hotnaduna lagli kaithel asida makhal kayagi lalol itik tawriba sing amadi pot leiba lakpa miwe singna hundoklamba amot akai kayabu sengdoktuna luna na thamnanaba hotnaramba kaya adubu mari leinaba department authority na chahi ani henbaki khusuman pibi de haiduna chatliba tha asigi haukiba tang mangada sit sengkhiba lepkhibana haujikti kwakta kaithel asi amot akai na khong thafam leisilaktre miyamna hangoinaraba amot akai kayabu sengdoktuna luna nana thamnana bo honariba sanitary workers singi pithoktana leiriba khusuman mari leinaba department na athubada pithokpina bo honabiu sanitary workers singna haujik thenariba awaba kaya asi khangbaga loinana makoina changsilakpa khongjang asida mari leinaba department natrago authority na thawoina tabi ubidrabadi makhal makha kaya gi khongjang AKYVO na sanitary workers singa loinana chatminanaba Thaurang tawduna leiri haina mari leinaba department authority gi pukning chingsilakli All Manipur United Veteran Football Association gi Vice President amadi All Yairipok Veteran Football Association gina President gi Thawpuramba Imphal East ki Yairipok Tulihal Awang Lekai dagi MD Abdul Kalam chahi homfuma thoina ngas thasi ki tangkun ga tareta khanghaudana lekhidabada ngasi All Yairipok Veteran Football Association na sinduna awaba fongdokpagi mifam ama Yairipok kaithel da leiba Memorial Model Academy da pangthokre awaba fongdokpagi mifam aduda saruk yaraduna All Yairipok Veteran Football Association ki secretary Loitongbam Santina Abdul Kalam na Yairipok maikai da natana Manipur gi oina Sana khotnabagi lamda amadi atai hiram kayada miyamgi damakta tawramba kayasing adubu singthaki baga loinana mahakna leikhidaba asi Yairipok amadi Manipur gi oina achauba mangjaba amani haina fongdokhi loinana leikhidabagi imong manung gi awaba du saruk yari haiki All Yairipok Veteran Football Association gi member sing yauna pangthokhiba awaba fongdokpagi mifam aduda leikhidaba Abdul Kalam gi thawaina mapu gi leikol da ingna chikna potharuna ba minute ani tumina leptuna awaba fongdokhi Lok Sabha ki Speaker Om Birla na awang nongpok lamdamna haukiba matam khara asida chawkhatpagi khongjel da yang na changsilakli haina fongdokre
Wafam asi Commonwealth Parliamentary Association CPA India Region Zone 3 gi chahi gi oiba mifam ngarang Aizol Mizoram da pangthokiba du da phongdokibani railway lambi thong amadi air connectivity chakhatlanduna awang nongpok lamdam gi senmit londa chakhatlanba mathau tai haiki haukiba chahi khara asida physical digital amadi social activity da hengalakpana awang nongpok lamdamda ahongba purakpada mateng oikibani haina su phongdokhi ngarangdagi hauduna pangthokiba CPA conference asi ngasi loisingani loisilakpada maruiba pau amukhana thamjari Kaithel Manbida SSC recruitment yauba chatkiba mioi ahum pau faunaba phangkhidaba atugi manungda Thobal Khekman Maning Laikai Leisang Themdagi Ningombam Johnson Singdi tekta kaidana thiba phangkhre Security force na ching amadi tampa ki chingningai oiba mafam singda mahusagum thibu humba ki thabak chathabada tongan ba mafam dagi khutlai kaya fagat pangamkhre Amasung India lengak na nong makangda na Manipur bu machetana thugay na ba honarak bathawong adubu yaning na ba phongdokladuna miyamgi khongchat chatkiba numit adubu ningsingduna kunga marirak shuba Manipur Integrity and Solidarity Day gi thoram pangthokre ISCOM News Sandok Chaba Manipuri Pau Pungjasi Faubi Onadi Matang Swai Solution Jere Makataba Pau Singidamak ISCOM News Bodumak Yeng Taduna Lebiu